Lakhipuronline puthokchaba September gi tang 8 thangja numit ki Khomjinba Pao tabirase. Ahanbada maruoiba pao. Manipur da ngarang thokiba bom kapsilakpagi thodokta amasire manga sokle. Koko Mijiribam district na human chain semduna khongjang changsin khre. Govindrapur kaistada Assam University Silcharna honorary doctorate degree piduna kaikhumna gadawri. Manipuri lon Assamgi official language oirakpagi harau nungaiba makhathana phongdokna rakle amasung kasargi kangkhut ani yauna punna team tare na saruk yaduna kang tournament hodokre. Haujik mapung oiba pau tabirase. Manipur gi Bisnupur jila gi Moirang Sendra road ta leiba yum amagi chahi humutara nithoirom suraba ahlama arang phamduna mathu pangthoklingai da ngarang nungthil pung ahumrom tarakba duaida mafam aduda sakti leiba rocket bomb ama kapsilakpagi thodokta ahaladu laikidre aduga atei miui mangarom asoka panagle aduga jila asimaki trong lobbidasu ngarang ayuk anganbada bomb kapsilakpagi thodokta amang sangama ateka kaithokle aduga yumgi saruk kharasu amanga tathokhe hairi thodoga sina maram oiraga Manipur gi mahiloi sang khudingmak asi thangja nimita suti lautokre asom dangarang nungthil Bisnupur jila gi Moirang police station na konba Sendra road ta leiba hanage CM Koireng allies Moirang Koireng gi jumda chin kuki terrorist singna short range ballistic missile thadarakpada RK Rabai ko mioi amasi ki ba aduga mioi manga sokhon ki bagi thodoga dubu Federation of Civil Society Organization Fox Manipur gi cherol amada khwaidagi kanma mong da condemn tarokpaga loinana asi phawbada Government of India na ngasi phawba tumina yengduna leiriba karigino haina hanglakle. Bharat Sarkar na Manipur gi praja miyambu ngak sengani haiduna Central Forces mayam ama thajilakli adubu makhoi leina Kuki sing na mitay singi mathakta bom kapsinba nongmay kapsinba amadi misimina kaya chatharagli basi ngak pangamloy hairagadi Central Forces sing Manipur da leibiranu Manipur thatoklaga chatpikro aikhoi isana iramdam Manipur ngak seragi haina ngarang Koko Mijiribam district na Jiribam gi samu punbida human chain semduna pangthokiba khongjang aduga mari leinana Koko Mijiribam district ki ko convener Senjam Sainik Kumar na wafam sing asi phongdokhibani Koko mi Manipur na sinduna Manipur pumbada pangthokliba human chain semduna khongjang changsiliba sigi saruk ama oina Jiribam dasu Koko Mijiribam district na sinduna Jiribam gi miyamna khongjang asi pangthokpani haina mahakna makhatana phongdokhe Masi Manipur sin batungna Koko mina organize tawduna koigi kuki terrorist singna koigi maitai gi mathak ta hai tare koigi drone sizinaraga bomb na chingba thadarakuna koi misam miyam chingfon ba adai koigi misam miyam chingfon batana asi anabo yaholakosi yaning da boina yamna pen da wi law amoina masi Manipur sin batungna koigi human chain semduna koigi kuki terrorist singna tawiba thwak asi moina tawiba attack sigi mathak ta pen da phongdo point ngasi Jiribam district kisu Koko Mijiribam district na sinjaduna ngasi miyam gi ba human chain semduna koigi kuki ma koigi laloba singna terrorist singna haitare maitai singi mathakta tawriba koigi bom thadaduna nongmai kapsanduna ngasi bawa misam miyam singda ot neidana sai tangdu leita da phim mal helko sigi mayokta akoina human chain semduna ngasi masigi mayokta akoina moina tawriba koigi thong ngasi yaningde haibagi yaningde akoina ngasi samu punbida akoigi apunbagi oiba human chain sembagi achouba akoigi organize tawraga ngasi akoina sinja langjaba haitare akoigi Bharat Sarkar na ngasi phawbada akoigi Manipur lengak Manipur gi prajabu ngak sengane na thajalagliba Central Security Forces mayam amadi thajalagle adubu moi leina na haitare moi leina moi gi mamangda kuki singna maitai singi mathakta akoigi bom thadaba nongmai kapsamadi sunglep leptaba aduga moi se tasengna akoigi praja sik ngak senba ngamaroi hairagadi akoi praja akoigi maikai dagi moi se leibiranu Manipur da leibiranu Manipur thado chapikro akoi praja na sum ngak senjarage koi iramjam ma je koi ngakjarage habise ma haijaningi aduga
ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯃꯣꯏꯁꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯕꯣꯠ ꯃꯊꯛꯇ ꯑꯩꯈꯣꯏ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯝꯕꯤꯡ ꯐꯥꯎ ꯇꯧꯔꯕ ꯑꯁꯤꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃꯒ ꯖꯥꯇꯤ ꯑꯃꯒ ꯈꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯂꯥꯟ ꯇꯧꯅꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏꯗꯨꯐꯥꯎ ꯑꯗꯨ ꯌꯧꯅ ꯁꯤꯖꯤꯟꯅꯔꯐꯥꯎꯗ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯇꯦꯔꯣꯔꯤꯁꯅꯦ ꯍꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯎꯊꯣꯛꯇꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯃꯣꯏꯅ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯇ ꯑꯄꯤꯜ ꯇꯧꯖꯔꯤ Awang Nongpok Bharata BJP gi makong chetna yunglamba matam amagi maming leraba masagi chahi marfutarahum derom suraba rajniti gi luchingba Bajpai cabinet ta kendra gi mantri oiramba Kabindrapur Kaistada Assam University Silcharna honorary doctorate degree piduna ikai khumnaga dori award asi lagliba September gi tang 16 University asigi kunmathoi suba convocation gi thoramda lanthokadori All Assam Manipuri Maira Paibi Apun Balup Ampalgi Mihut Singna Handak Assam Sarkarna Manipuri Lonbu Associate Official Loan Ohen Birakpagi Harau Tayamba Phongdok Laduna Lakhipur ki MLA Sri Kausik Raida Lengyan Yanduna Ikai Khumna Khre Ngarang Ayukta MLA gi Jumda Chatuna Ikai Khumna ba Utpagalunana Ampalgi Office Sanana Bagi Assam gi CM Phan Lising ani gatrama panda pibiramba senfam adu amukan na pibinaba wari sanaki MLA na fan adu amukan na pinanaba honagani aduga office soidana sagani haina thajaba pibiraki haire kongset aduda Ampalgi President Benny Mishra Bijoya Singha Binodini Devi Nandita amadi advisor oinam manitona chingba miwe singna sarujaki Sahi asigi haukiba August ki tang 18 sagol se numita Assam Bidhan Sabana Manipuri Lonbu Assam Lengakna Associate Official Language Ohen Bagi Harau Nungai ba Phongdok Pagalena Assam Sarkar amadi Assam gi Mukhyamantri Loinana Lakhipur gi MLA Sri Kausik Rai gi maphamda thakat ba Phongdok pa amadi Taubimal Khangba Utpa Oina Manipuri Chanura Khorjailup Lakhipurna Sillangduna Harau Tayamba Phongdok Pagi Thoromama Naharol Khorirol Silup Lakhipur gi Sanglenda Pangthok ki Bagalena Hizam Irabot ki mitam dasu lupasina laikat ki Manipuri Lonbu Assam Lengakna Rajya Sigi District Marida Associate Official Language Ohen Birakpagi Honorable CM Dr. Himanta Bisa Sarma gi maphamda harau nungai ba phongdok pagi thoromama Maspara Manipuri ME School gi School Managing Committee Oja Singh Mama Mapa Singh Mahiroi Singh amadi khungang asigi potharaba Oja Singh yauna school asida haukiba sagol senimita thoromadu pangthokhi mifam asida SMC gi President Pradeep Kumar potharaba HT Huirem Ibungohan potharaba HT Huirem Babaton amasung school asigi Oja Makok A Bikramjitna CM gi maphamda thakat wahai kya phongdokhi Society for Meitei Chambers of Commerce Assam gi mihut singna ICC gi North East Connectivity Forum gi Guwahati gi miphamda saruk yakhre mihut kangbo asina ngarang memorandum amadi appreciation certificate amasu ICC gi miphamda pisinki Pakachirol aduda Jiribamda mini airport ama thambinaba amasung Silchardagi Imphal jawbagi lambi asi kariguma makalgi ayat apan amata yahondana passenger amadi driver dagi ain kaina piriba taxing piba lephanba haibana chingba wakat sing yauri District Kang Association Jiribamna sinduna Jiribam Babu Paragi Kangsangda Kasargi Kangkut ani yauna punna tim tare na saruk yaduna ani suba Elangbam Purnima Devi Leimarol Kang Tournament Lising Aniga Kunmarida Jiribam Municipal Council gi Ward number 5 ki caretaker councillor E Asalata Devina Chief Guest oiduna haudokre Opening match ta MNC Ningthembamna MITL Jiribambu Panjal Nipan Taruk Tamaithiba Piki Referee na N Kunjamhon aduga scorer na A Ipotona oibiki Ngasi ningtilpung amataba matamda SAYC Sorok Atingbiga LEC Babu Paraga Sanagani Ngarang Audukpagi Thoromda District Kang Association Jiribam gi President N Joy Chandra All Jiribam Sports Association gi President M Prajakanta Olympic Association Jiribam gi President L Ranjit Kumar amadi Donor E Tomchona President Guest of Honor amadi Donor oina Dice Phamki Tournament asi Jiribam Babu Paragi Alangbam Tomchau gi imung manungna
ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯄꯣꯛꯄꯤ ꯑꯦꯂꯥꯡꯕꯝ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤꯒꯤ ꯃꯃꯤꯡꯗ ꯀꯠꯆꯕ ꯀꯥꯡ ꯇꯣꯔꯅꯥꯃꯦꯟꯅꯤ꯫ Khomjinba Pao Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi khudong chaba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare. SM Dev Civil Hospital Silcharda practical tobagi khudong chaba su thanjari. Akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 93957324456 da pau phaunabiyo. Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare. Yoga, acupressure amadi physiotherapy gi matengna adomgi khwang naba, khud haigatpa yadaba, khu tangda naba, saru amadi singli naurida nungaitaba, paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin birabu. Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam. Nomaizing natabada numit kudingi ayuki pung mapandagi numitangi pung 3 phauba layengzari. Mobile number 8638078821. Hairiba number asida layengba lakpagi mangoinana appointment book tobinaba khanganjari. Aroibada maruoiba pau mukhanna Manipur da ngarang thokiba bom kapsilakpagi thodokta ama sire manga sokle. Koko Mijiribam district na human chain semduna khongjang changsin khre. Govindrapur kaistada Assam University Silcharna honorary doctorate degree pidunai kaikhumna gadawri. Manipuri lon Assamgi official language oirakpagi harau nungaiba makhathana phongdokna rakle amasung kasargi kangkhut ani yauna punna team tare na saruk yaduna kang tournament hodokre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.